ꯀꯨꯝꯕꯤꯗ ꯁꯟꯇ꯭ꯔꯤ ꯇꯥꯗꯨꯅ ꯂꯩꯕ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯀꯤ ꯄꯔꯁꯅꯦꯜ ꯑꯃꯅ ꯁꯣꯏꯕꯗꯒꯤ ꯃꯁꯥꯒꯤ ꯅꯣꯡꯃꯩꯅ ꯀꯥꯞꯊꯣꯔꯛꯄꯗ ꯗꯨꯀꯥꯟ ꯐꯝꯗꯨꯅ ꯂꯩꯖꯕ ꯃꯤꯆꯝ ꯑꯃ ꯁꯣꯛꯂꯦ ꯍꯥꯏꯔꯤ꯫ ꯃꯤꯑꯣꯏ ꯑꯗꯨꯗꯤ ꯑꯣꯏꯅꯥꯝ ꯕꯤꯍꯥꯔꯤ ꯁꯤꯡꯍ ꯏꯕꯣꯝꯆꯥ ꯃꯁꯥꯒꯤ ꯆꯍꯤ ꯴꯱ ꯀꯩꯔꯦꯟ ꯐꯥꯕꯤꯗꯒꯤꯅꯤ ꯍꯥꯏꯔꯤ꯫ ꯕꯤꯁꯅꯨꯄꯨꯔ ꯑꯃꯁꯨꯡ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀ ꯂꯣꯟꯅꯔꯤꯕ ꯕꯐꯔ ꯖꯣꯟꯒꯤ ꯑꯦꯔꯤꯌꯥꯗ ꯂꯩꯔꯤꯕ ꯂꯧꯐꯝꯁꯤꯡ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯉꯥꯛꯂꯒ ꯂꯧ ꯌꯩꯕ ꯍꯧꯈ꯭ꯔꯦ꯫ ꯃꯥꯂꯦꯝꯒꯤ ꯍꯣꯡꯂꯛꯂꯤꯕ ꯈꯣꯡꯆꯠ ꯑꯁꯤꯗ ꯄꯨꯟꯁꯤꯟꯅꯕ ꯉꯝꯗꯕ ꯐꯨꯔꯨꯞꯁꯤꯡꯗꯤ ꯑꯗꯨꯃꯛ ꯃꯨꯠꯈꯤꯕ ꯌꯥꯏ꯫ MP ꯕꯤꯃꯣꯟ ꯚꯥꯏꯔꯁ ꯌꯥꯎꯕ ꯌꯣꯡ ꯅꯥꯟꯊꯣꯛꯈ꯭ꯔꯦ꯫ ꯃꯩꯇꯩ ꯀꯨꯀꯤ ꯑꯅꯤꯒꯤ ꯂꯥꯟꯁꯤꯗ ꯀꯔꯝꯕꯒ ꯆꯠꯃꯤꯟꯅꯒꯗꯕꯒꯦ ꯍꯥꯏꯕꯒꯤ ꯑꯄꯥꯝꯕ ꯑꯩꯈꯣꯏꯗ ꯂꯩꯇꯦ꯫ VS ꯑꯦꯇꯦꯝ ꯃꯅꯤꯄꯨꯔꯒꯤ ꯃꯄꯨꯡ ꯑꯣꯏꯕ ꯏꯁꯨ ꯀꯌꯥ ꯂꯣꯏꯁꯤꯟꯗꯅ ꯊꯝꯂꯒ ꯄꯥꯔꯇꯤ ꯄꯣꯂꯤꯇꯤꯛꯁ ꯇꯧꯕꯒꯤ ꯃꯇꯝ ꯅꯠꯇꯦ꯫ ꯃꯍꯦꯁꯋꯔ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜ ꯈꯔꯗ ꯐꯣꯔꯝ ꯐꯤꯜꯑꯞꯀꯤ ꯁꯦꯟꯐꯝ ꯍꯦꯟꯒꯠꯅ ꯂꯧꯔꯤꯕꯁꯤ ꯈꯨꯗꯛꯇ ꯂꯦꯞꯀꯗꯕꯅꯤ꯫ ꯑꯦꯝꯁꯨ PR ꯂꯩꯉꯥꯛꯅ ꯃꯅꯤꯄꯨꯔ ꯂꯣꯛ ꯑꯌꯨꯛꯇ ꯅꯟ ꯖꯨꯗꯤꯁꯤꯌꯦꯜ ꯃꯦꯝꯕꯔ ꯍꯥꯞꯆꯤꯟꯈꯤꯕꯒꯤ ꯃꯥꯌꯣꯛꯇ ꯍꯥꯏ ꯀꯣꯔꯠꯅ ꯋꯥꯀꯠꯂꯛꯂꯦ꯫ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡꯗ ꯃꯤꯇꯩꯁꯤꯡꯕꯨ ꯐ꯭ꯔꯤ ꯃꯨꯚꯃꯦꯟꯠ ꯇꯧꯍꯟꯗꯕꯒꯤ ꯃꯥꯌꯣꯛꯇ ꯍꯥꯏ ꯀꯣꯔꯠꯇ ꯁꯨꯖꯥꯇꯥꯅ ꯋꯥꯀꯠꯂꯛꯂꯦ꯫ ꯕꯤꯁꯅꯨꯄꯨꯔꯒꯤ ꯕꯤꯁꯥꯟ ꯃꯅꯥꯛꯇ ꯁ꯭ꯇꯣꯟ ꯀ꯭ꯔꯨꯁꯔꯗ ꯁꯤꯟꯃꯤ ꯑꯃ ꯊꯧꯔꯤ ꯌꯥꯜꯂꯒ ꯁꯤꯔꯝꯂꯦ ꯍꯥꯏꯔꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯃꯁꯛ ꯈꯪꯕ ꯉꯝꯗ꯭ꯔꯤ꯫ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯁꯤꯡꯖꯃꯩ ꯃꯌꯦꯡꯕꯝ ꯂꯩꯀꯥꯏꯗ ꯊꯣꯛꯄ ꯑꯦꯛꯁꯤꯗꯦꯟꯠ ꯕꯣꯂꯦꯔꯣꯅ ꯊꯣꯝꯕ I-10ꯒ ꯒꯥꯔꯤ ꯃꯆꯥ 3 ꯑꯃꯒ ꯇ꯭ꯔꯥꯟꯁꯐꯣꯔꯃꯔꯁꯨ ꯊꯣꯝꯕꯗ ꯁꯣꯛꯂꯦ꯫ ꯃꯩ ꯌꯥꯗ꯭ꯔꯦ꯫ ꯆꯍꯤ 4ꯒꯤ ꯃꯇꯨꯡꯗ ꯁꯥꯕꯒꯤ ꯆꯥꯡ ꯁꯦꯜꯁꯤꯌꯁ ꯗꯤꯒ꯭ꯔꯤ 1.5 ꯍꯦꯟꯒꯠꯂꯛꯀꯗꯧꯔꯤ꯫ ꯃꯤꯇꯩ ꯑꯃꯁꯨꯡ ꯅꯥꯒꯥ ꯃꯅꯤꯄꯨꯔꯤꯅꯤ ꯑꯗꯨꯕꯨ ꯀꯨꯀꯤꯁꯤꯡꯗꯤ ꯃꯅꯤꯄꯨꯔꯤ ꯅꯠꯇꯦ ꯐꯣꯔꯦꯅꯔꯅꯤ꯫ ꯍꯤꯁꯇꯣꯔꯤꯌꯟ ꯑꯚꯤꯖꯤꯠ ꯆꯕꯗꯥ ꯑꯁꯥꯝꯗ ꯀꯪꯒ꯭ꯔꯦꯁꯀꯤ ꯁꯦꯕꯥ ꯗꯥꯟꯒꯤ ꯃꯤꯇꯤꯡ ꯍꯧꯗꯣꯛꯄꯗ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯅꯦꯁꯅꯦꯜ ꯑꯦꯟꯊꯦꯝ ꯁꯛꯂꯨꯕꯒꯤ ꯋꯥꯊꯣꯛ ꯑꯣꯏꯔꯦ꯫ ꯉꯔꯥꯡ ꯕꯔꯃꯥꯒꯤ ꯇꯦꯗꯤꯝꯗ ꯂꯥꯟ ꯀꯟꯁꯤꯜꯂꯛꯄꯗꯒꯤ ꯁ꯭ꯋꯥꯏꯗ ꯁꯩꯗꯥꯡꯕ ꯀꯨꯀꯤ ꯄꯥꯏꯇꯦ ꯖꯧ ꯑꯃꯗꯤ ꯕꯥꯏꯐꯩꯁꯤꯡ PDFꯀꯤ ꯂꯥꯟ ꯃꯇꯦꯡ ꯄꯥꯡꯕ ꯆꯪꯈꯤꯕꯒꯤ ꯀꯨꯀꯤꯁꯤꯡꯅ ꯁꯣꯏꯗ ꯉꯥꯝꯗꯕ ꯍꯥꯏꯅ ꯏꯁꯣꯔ ꯈꯨꯔꯨꯝꯅꯈ꯭ꯔꯦ꯫ TNLA ꯇꯥꯡ ꯅꯦꯁꯅꯦꯜ ꯂꯤꯕꯔꯦꯁꯟ ꯑꯥꯔꯃꯤꯅ ꯃ꯭ꯌꯥꯟꯃꯥꯔ ꯖꯨꯟꯇꯥꯒ ꯁꯤꯖꯐꯥꯌꯔ ꯈꯨꯌꯦꯛ ꯄꯤꯅꯈ꯭ꯔꯦ꯫ ꯗꯥꯛꯇꯔ ꯈꯦꯇ꯭ꯔꯤꯃꯌꯨꯝ ꯅꯥꯔꯥꯌꯟ ꯁꯤꯡꯍꯅ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤ ꯇꯤꯆꯔ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯣꯏꯔꯒꯅꯤ꯫ IDPꯁꯤꯡ ꯃꯁꯥꯒꯤ ꯌꯨꯝꯗ ꯍꯟꯖꯤꯜꯍꯜꯂꯕ ꯃꯇꯨꯡꯗ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯄꯥꯡꯊꯣꯛꯄꯤꯌꯨ꯫ ꯅꯍꯥꯟ ꯇꯥꯡ 28ꯗꯒꯤ ꯃꯥꯡꯗꯨꯅ ꯊꯤꯔꯛꯄ 8 ꯈꯨꯟꯗꯒꯤ ꯅꯨꯄꯥ ꯑꯗꯨ ꯑꯁꯤꯕ ꯑꯣꯏꯅ ꯐꯪꯈ꯭ꯔꯦ꯫